Hello ma'am, video asida aina matam kauba chapter macha ama kitang pajage. Masigi chapter asi Sri Ningthaukhongjam Khelachandrana iba lairik ariba Manipuri sahitya gi itihas haiba lairik asidagi lauthokpani. Lairik asi aina khanbada 1969 da phongbani aduga aiba asi 2011 da leitre haiba mali internet ki matungina aduna masigi kanose lairik se archive.org tasu leire aduna masi public domain da leire haina laujai ada lairik sigi ahamba sarukti aina translate tawrakanda kanoda ipawda phongkhre aduna kanogi mathanggi saruksinche yatari aina chapter se macha se paikhalakanda recording tawgena khanjabani ada sina ahanba recording oidoini aduga sigi lairik sigi part se lairik asida ahanba pandup natraga ahanba saruk haina maming tholi aduga chapter sina matam haina kawi ada chapter si sumaina tawi Manipuri sahitya gi matam asi chaurakna ahum thokna khaiba yai madudi ama ariba ani mayai amasung ahum haujiki matam Maidingu tubi charairongba Maharajna nongarabada majaibungo Garib Nivasna Kristabda 1709 da Phambal Karaga Kristabda 1748 phauba Manipurda pankhi Sana haktaga duda haibadi Kristagi Taranipal suba Satabdigi ahanba tangkhaida Maitai mayekna iba lairik Chamakun khara hena Sri Hattagi lakpa Santidas Mahasaygi Thawin Singhdagi Garib Nivas Maharaj Sana Yathangna Maitai Laibaki Lairik Mayam Khomgatlaga Kangla Uttra Mamangda Paisillaga Mai Thadokhi Amasung Maitai Lairik Muthatnaba Amasung Chatnadanaba Tawkhi Thawdog asibu Manipurgi mipum khudingna Maitai Lairik Mai Thaba haina ngasi phauba khangnari Maram aduna Laibag asigi Sahityagi itihas iba tarabadi Kristagi Taranipal suba Satabdi asi yamna maru oiba amani Ningthaurel Garib Nivasna Pamlambadi Maitai Mayekta iba Maitaigi Lairik Manghalaga Sanskrit londa iba Lairik sing adu Laibag asida Chanahange Tawkhibani Matam asidagi hauduna Sanskrit amasung Bangla londa iba Lairik yamna Maitai londa handokhi Ramayana amasung Mahabharat ki ayamba saruk Angom Gopi na chingba Maitai kavi kayana Maitai londa artha handoktuna Fazana lingthokhi Maharaj asigi sanahak takta ikhiba amasung Mirondagi Maitai londa handokhiba Lairik sing aduda Maharaj asigi sanaminglen thai amasung Lairik iba migi maming iba haukhiba chahi Thaban amasung tarik Asigi mamangda iba Lairik ayambadi Lairik lengba migi maming amasung matam kaya thanade Karigumba Lairik tadi Yaurambadi yawi haibabu ayambadi yaudabana nami Maramasina Manipuri Sahityagi matam haibada
ꯈ꯭ꯔꯤꯁꯇꯒꯤ 19 ꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯃꯃꯥꯡꯗ ꯏꯈꯤꯕ ꯂꯥꯏꯔꯤꯛ ꯃꯈꯩꯕꯨ ꯑꯔꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯝꯒꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯂꯧꯔꯤ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ 19 ꯁꯨꯕ ꯁꯇꯥꯕꯗꯤꯗꯒꯤꯅ ꯁ꯭ꯔꯤꯍꯠ ꯀꯨꯂꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯅꯤꯡꯊꯧ ꯊꯥꯗꯣꯛꯈꯤꯕ ꯈ꯭ꯔꯤꯁꯇꯥꯕꯗ 1891 ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯂꯥꯏꯔꯤꯛ ꯃꯈꯩ ꯃꯌꯥꯏꯒꯤ ꯃꯇꯝꯒꯤ ꯁꯥꯍꯤꯇ꯭ꯌ, ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯀꯪꯂꯥ ꯆꯪꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯊꯨꯒꯥꯏꯈꯤꯕ ꯅꯨꯃꯤꯠ ꯏꯪ ꯀꯨꯝꯖꯥ 1891 ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯇꯥꯔꯤꯛ 27 ꯇꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯐꯣꯡꯂꯤꯕ 27 ꯑꯦꯄ꯭ꯔꯤꯜ ꯇꯥꯔꯤꯛ 27ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯐꯣꯡꯂꯛꯂꯤꯕ ꯂꯥꯏꯔꯤꯛ ꯃꯈꯩꯕꯨꯅ ꯍꯧꯖꯤꯛꯀꯤ ꯌꯨꯒꯀꯤ ꯂꯥꯏꯔꯤꯛ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯁꯤꯅꯤ ꯑꯍꯥꯟꯕ ꯆꯦꯞꯇꯔ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯗ, ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩꯅ ꯈꯟꯕꯗ ꯂꯤꯇꯔꯦꯆꯔꯁꯦ ꯈꯣꯔꯤꯔꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯥꯜꯂꯤ꯫ ꯑꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯤꯟꯗꯤ ꯋꯥꯏꯁꯦ ꯁꯤꯖꯤꯟꯅꯩ꯫ ꯑꯗ ꯁꯤꯅ ꯆꯦꯞꯇꯔ ꯑꯍꯥꯟꯕ ꯃꯆꯥꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ꯫